Ngarang ayuk pung tararom taba adwaida Kamjong district ke Yangopok amasong Maringthen anigi marakta leiba mafam amada RPF ki lanmi sanglo PLA na Indian Security Force ki mathakta landa khre haina lalholup asige Assistant Secretary Publicity Bamkimna thadorokpa cherol amana hairi cherol asina hai ningtam lanmi PLA na landa khiba aduda yeknabagi maikaida asok apan kaya yaukhe anirak suboina nungthil ke pungmari makhairom taba adwaida Indian Security Force ke Para Commando Singh changsilakpadake amukka hanna khud thokna baduda ningtam lanmi PLA na yamna lakchana lanthengna Para Commando Singh adu maikai salai khangdana chenkhe amasong makhoi gi marakta asok apan kaya yauramgani hairi lanfam aduda saruk yaruba miyamgi amatta ngairaba ningtam lanmi PLA ki cadre sing tekta kaidana lansangda thunglare PLA na Imalaibak Manipur ningtamba hanjindrepa fauba awa ana thidana lantheng nakhigani Lantheng asida Miyamna RPF amasong masigi lanmi sanglo PLA da sogot piyo amasong mating pangbiyo haina cherol asina makhatari